अहानबदे मरुई बबदेट अमा पन्नमदगी लौखटचगे Indo Myanmar Ngamkhei Sambal Khabagi Thabak Kukising Kanna Yaningdaba Fongdorakli Central Government Indo Myanmar Ngamkhei Sambal Khabagi Thabak akan memong the leptana pai Kalak Pelli Kukising NP amadi Kukising Association of Manipur akan memong the Yaningdaba Fongdorakli Kukising NP Manipuri amadi Kukising Association Manipur na pun nathodorak paserol amada Ngamkhei paring Sambal Khabagi mayokta Kukising miyam ni Yaningdaba Fongdok pagaloinena khongjang kaya sangsinduna laklaba sulengak na atamna fencing gi thabuk makha sathalli thabuk hena kumang soksin na faikhet na Central Forcing Power makha tawhan dana ngak selhali ngamkhei paring Sambal Khabasi Manipur gi yelhomi Kukising gi culture and heritage amadi punsi mahingda sauna singnaba mani hairi serol sina makhata raduna ngamkhei paring Sambal Khaba matamda kulsing setok na hali imung sing laptok na hanbagi mathakta gi nat ki oiba thorum sing pangthok pada amadi ngamkhei wangmada maruk mapang sing mari mata istil inaw sing wari sabada athing bathamli makhata na puruk asi culture and identity da ayat pa oiri BJP lengak na एक इस पॉलिसी के सरुक अमो ओइना कुमजा 2018 दगी फ्री मूवमेंट रेजिम FMR सत हनकिबा मतमदा नॉर्थ ईस्ट मियामना असौबा थाजबा थमनखी अदुबु हाइरिबा BJP लेंगा अदुमकना FMR लौथोकना वरेप अमुक लौरकपदा मियामना थमोय सोखले कम्युनियन नाइबा मणिपुर की स्टेट लेंगा असिना सेंट्रल गवर्नमेंट की वरेप असिबा थागत फोंदुकनिबा असिदा करी सुंगक निगाय ओइदे मरमदि येलहोमी Kukising असि Ngamkhei Sambal खारिबा असिगी विक्टिम ओइगनी हाइबसि मखोइना सबचाना खंगी सेंट्रल गवर्नमेंट ना स्टेक होल्डर सिंग उनदुन वरी साबगी मथौ ताबा अमदि मलेमगी ओइना येलहोमी सिंगी हक खुंगाउनदबा चतनरिबा कंगलोन सिंग नथैदुना Ngamkhei paring दा लेरिबा येलहोमी सिंगी फंडामेंटल राइट अदु खुंगाउनरी अदुगा मथंगी अपडेट असना नागाना लागी नाग येत्ता लोनिया दबु मुंग लम खोपसिलिबा सिंग अथुबदा मिदिंग संगदुना तकथोगु नोंग खितंग हेक सुबगी खुसेमगी ओइबेसिंग इसाउगी अवाबा तोइना मायुकनरिबा नागराम तंकुल एवेन्यू ड्यूलालेन अमदि फेरीलैंडगी मियामना पेंदबा फोंदोक्तुन वकत मिफम फमख्रे नागारामदगी खोयाथोंग फावबदा लेरिबा नागाना लागी नाग इत्ता लोनिया दबु मुंग लम खोपसिलिबा सि अथुबदा मिदिंग संगदुना तकथोकपियु लैंगाकना हिरम असigi matangda hanogum adumak tuminna leiba taragadi nagram tangkul avenue diulalen amadi fairylandagi miyamna dingku road lambi thingbagi khongsung pawa sangsilagani haina nagram village authority gi chairman joyson Raikhanna section wa thamlakli dingku road tasa thaki bokat mifam aduga mari lena nagaram village authority gi chairman joyson Raikhanna hukiba sahi tarik nipan romsida nagana lagi nak yetta tariba kulmari sinong kitang subaga khusem gi oibesing saugi awaba adum mayukna duna lagli handakta ikui kuidana cyclone rimal namaram oiraga kulpumba ising lukhiba kuidringaida amuk ising na lupne nagaram dagi khoyathong phawbagi nagana lagi paring asi hana fit kun manga pak sauna leramba tu ngasi supna taki fit taruk tarit khakta saw ba drain season nakiba asina ising gi volume asi puba ngamdabadagi ising omkhatuna leibani marilina MLA masalaktuna nala asining thina semgadi haibagi thajaba pibiram khrubasunga sipabu tabuk tawdri concern DC SDC amadi water resource department ki official singna suyeng senkre adubu action lobidre haina pendaba phongdoklaki nakala marum team forest ki DC na nagana la and cross tawbu yaroi haiduna serol ama thoklak pathagat ningaini loinana action da onthok piyo haina so chairman asina taksilakli aduga mathangi update asna pawn kollegi lokachege mitei amati ku ki furup sing yaudabo forum ama semdona jiribam pumausa gi punsida hanjinna bahot nagadawri jiribam district asida tongan furup kayana khundari ba district asida handak mausa gi punsida sauna kai pirak pa asida hana gum jiribam gi mausa gi punsida hanjin naba haidun nauna semba tongan furup sing yaw jiribam district reconciliation forum gi maikai gi miyam gi mating nijari haining ase jiribam gi PWD guest house to pangtok pa pawmisinga unaba amada jiribam district reconciliation forum gi spokesperson Mithiu Kamaina phongdokre Mithiu Kamaina makhata na haiki bada handak jiribam da nauna mitei amadi ku ki haiba furup anisi yauduna Bengali Muslim maitai pangal Bishnupriya amadi rongmai haiba kanglup sing asina punsilaga hojik jiribam da mitei amadi ku ki kanglup anisiga punna phamina danu wari saba ngamdraga su makhoi gi apam pam da adu aikhoi gi reconciliation forum gi mating dagi mitei gi apam bana karino ku gi apam bana karino haiba adu kanglup ani da khangalabadi athuba matam da jiri bam da shanti purakpa ngamna ba honna gani haiba thajai masida jiri miyamna su aikhoi da support of jiri bam da shanti oina kanglup purup kudimak nungsi chanana leinabugi damakta haiba forum asi semjabani adu aikhoi na semjari ba asi forum asina political gi oiba khutong saba launa ban te kanglup amata ta sokna ba semba forum su natte subna tagi jiri bam da shanti purak nabagini adu jiri bam gi miyamna su shanti pambang haktani aikhoi na hairuba chatluba matam da aikhoi gi watabi masina takpadi jiri bam da shanti soidana hanjilakani
haina thajaba thammi haiba wafam kaya su phongdokhi ngasi gi pawgi mifam adu forum asi convener PK Das ko convener Pausing kamai ko convener Faiz Ahmad amadi spokespersons Mithu kamai na singba member kaya ama susaru yaki ningsing baya Jiribam district reconciliation forum haiba forum asi jun gi tang kun gatari 2024 da Bengali Muslim Bengali Hindu miti pangal Vishnu Priya amadi rongmai gi miyoi kun gani thoya saba purup amana sem kibani aduga mathang ki update asina kang singnaba gi sem sari ba konungi kang tamna sakang da basing nongmai round ani kapsilamle thasi gi tang nipan ingen gi nini nipan baning thauka ba numita Sri Sri Govindaji Temple Board na silaga pangthokani haina tawriba kang singbagi thoram ga mari lena sem sari ba konungi kang da masak khang da kulai pai basing nongmai round ani kapsilamle hairi thodok thokum dagi phangba paw gi batung en ngarang hin nongyai matung pung Baroga minute kuntraga mangarom tarakpa adwai the advanced hospital lambirom dagi kartung tuna lakpo kulai pa ba mioi khana sana konung crossing mapada sem sari ba kang tamna nongmai round ani kapsil lamlaga khunglai thuna palace gate from the sat khiari thodok asi thokra matung Imphal East District Police ki makok thongba police officer sing thodok thokphum da sangsi laktuna phibam adu yengsil laba matung chenna basing phana na police checkpoint sing alert thamkhre hairi panbe abadi thasi ki tang ni pan da lakadoriba pangthok kadriba kang singbagi thoram asi hojik thokliba leba ki tangdu leita da fiom asi yenglega lai gi thoram khaktama pangthok laga kang sing bidana ba social media yamna mai kai kya dagi phongdok na rakhiba sulai grabani